ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯁꯝꯈꯣꯏꯕꯤ ꯂꯥꯏꯙꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯆꯟꯆꯟꯅ ꯃꯤ ꯆꯪꯅꯗ꯭ꯔꯕ ꯌꯨꯝ ꯑꯃꯗꯒꯤ ꯂꯥꯏꯙꯤ ꯑꯃ ꯈꯨꯜꯂꯛꯈꯤꯕ ꯑꯃꯗꯤ ꯂꯥꯏꯙꯤ ꯑꯗꯨ ꯈꯨꯜꯂꯨꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯈꯤꯕ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯇꯧꯔꯛꯂꯤꯕ ꯑꯍꯣꯡꯕꯁꯤꯡ ꯑꯗꯨꯕꯨ ꯆꯟꯆꯟꯒꯤ ꯃꯃꯥ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯗꯤꯄꯛꯅ ꯈꯪꯂꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯗꯨꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯅꯅꯕ ꯆꯠꯈꯤꯕꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯍꯧꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯁꯣꯝꯗ ꯃꯈꯣꯏ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯆꯥꯛꯆꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯥ ꯁꯣꯐꯤꯌꯥꯅ ꯅꯝꯗꯨꯅ ꯊꯦꯝꯗꯨꯅ ꯈꯔ ꯄꯤꯖꯅꯕ ꯇꯧꯔꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯤꯉꯩ ꯆꯟꯆꯟꯅ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒ ꯏꯇꯥ ꯂꯥꯏꯙꯤ ꯅꯪꯁꯨ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯁꯜꯂꯤ ꯑꯁꯨꯝꯅ ꯆꯟꯆꯟꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯟꯆꯟꯒꯤ ꯃꯄꯥ ꯗꯤꯄꯛꯅ ꯆꯟꯆꯟꯅ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕ ꯑꯗꯣꯝꯗ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯗꯤꯄꯛꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥ ꯆꯟꯆꯟꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯥꯞꯇꯛꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯗꯨꯗꯤ ꯑꯁꯥꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯉꯁꯥꯏ ꯊꯅꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯗꯤꯄꯛꯁꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩ ꯆꯟꯆꯟ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯀꯧꯔꯤꯕꯗꯨꯕꯣ ꯀꯔꯤꯁꯨ ꯂꯩꯍꯧꯗꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗꯨꯗ ꯆꯟꯆꯟꯅ ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯙꯤꯕꯤꯗꯣ ꯑꯁꯤꯗ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯑꯦ ꯑꯗꯨꯗ ꯆꯥꯛ ꯆꯥꯁꯤ ꯂꯥꯎꯅ ꯀꯧꯁꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯗꯤꯄꯛꯇ ꯌꯦꯡꯉꯤ ꯗꯤꯄꯛꯁꯨ ꯁꯣꯐꯤꯌꯥꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯑꯁꯣꯝꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯁꯣꯐꯤꯌꯥꯗꯤ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯅ ꯆꯟꯆꯟꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯗꯤꯄꯛꯇ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯉꯥꯡꯁꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯃꯛ ꯆꯠꯂꯒꯅꯦ ꯀꯧꯔꯨꯅꯕ ꯇꯧꯒꯦ ꯉꯁꯥꯏ ꯑꯩꯅ ꯆꯠꯄꯗꯗꯤ ꯃꯥꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯈꯤ ꯍꯥꯏꯗꯅ ꯂꯩꯍꯧꯗꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯪꯒꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛꯆꯥ ꯇꯣꯛꯇꯨꯅ ꯇꯨꯝꯕ ꯆꯪꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯀꯧꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯥꯏꯙꯤ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯆꯟꯆꯟꯗꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨꯒ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯅ ꯆꯟꯆꯟꯅ ꯂꯥꯏꯙꯤ ꯑꯗꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯑꯁꯣꯝ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯁꯣꯐꯤꯌꯥꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯣꯝꯅ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕ ꯗꯤꯄꯛꯄꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯃꯁꯤꯗꯒꯤ ꯗꯤꯄꯛꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯆꯟꯆꯟ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯗꯤꯄꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯟꯆꯟꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ ꯑꯁꯣꯝꯗꯅ ꯆꯟꯆꯟꯗꯣ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯁꯨꯝ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯆꯟꯆꯟꯗ ꯍꯥꯏꯔꯛꯏ ꯏꯇꯥ ꯅꯪꯗꯤ ꯑꯩꯅ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯊꯝꯕꯥꯜꯁꯤ ꯍꯦꯛꯂꯒ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕꯗ ꯁꯨꯄꯤ ꯄꯤꯗꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯆꯟꯅ ꯑꯩ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯍꯦꯛꯀꯦ ꯍꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯅꯅꯕ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯉꯁꯥꯏꯁꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯗꯤꯄꯛꯇ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯦꯜꯂꯛꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯟꯆꯟꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯣꯐꯤꯌꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯁꯨ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯗꯨꯅ ꯃꯆꯥꯕꯨ ꯆꯤꯡꯈꯠꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯐꯤꯌꯥꯅ ꯆꯟꯆꯟꯗ ꯅꯍꯥꯛ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯩꯗꯧꯕ ꯆꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯏꯇꯥ ꯂꯥꯏꯙꯤꯅ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯊꯝꯕꯥꯜꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯑꯩ ꯍꯦꯛꯀꯦ ꯇꯧꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ
ꯃꯗꯨꯗ ꯁꯥꯎꯔꯕ ꯗꯤꯄꯛꯅ ꯀꯔꯤꯒꯤ ꯂꯥꯏꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏ ꯇꯥꯅ ꯂꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯆꯟꯆꯟꯕꯨ ꯗꯤꯄꯛꯅ ꯄꯝꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯗ ꯆꯟꯆꯟ ꯑꯗꯨꯗꯤ ꯂꯥꯏꯗꯤ ꯑꯗꯨ ꯂꯪꯈꯤꯕꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯥꯎꯔꯤ ꯑꯗꯨꯒ ꯂꯩꯍꯧꯅꯕꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯛꯅ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯅ ꯐꯥꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯏꯃꯨꯡ ꯆꯪꯂꯛꯄꯗꯗꯤ ꯂꯥꯏꯗꯤ ꯑꯗꯨ ꯍꯦꯛ ꯍꯦꯛ ꯊꯥꯡꯒꯠꯇꯨꯅ ꯊꯝꯕ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯂꯥꯏꯗꯤ ꯑꯗꯣ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯗꯤꯄꯛ ꯑꯃꯗꯤ ꯁꯣꯐꯤꯌꯥ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯂꯥꯏꯗꯤ ꯑꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯆꯦꯟꯁꯟꯗꯨꯅ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯀꯣꯟꯈꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯗꯤꯄꯛꯇꯣ ꯂꯥꯏꯗꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯗꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯆꯟꯆꯟꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯥꯏꯗꯤ ꯑꯗꯨ ꯄꯥꯏꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯂꯥꯏꯗꯤ ꯑꯗꯨꯒ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯗꯤꯄꯛ ꯑꯃꯗꯤ ꯁꯣꯐꯤꯌꯥꯅ ꯆꯟꯆꯟꯕꯨ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯂꯥꯏꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯑꯣꯏꯔꯕꯅꯤꯅ ꯇꯨꯝꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯁꯨ ꯇꯨꯝꯃꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯑꯍꯤꯡꯅꯣ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯜꯂꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯅ ꯈꯪꯂꯦ ꯂꯥꯏꯗꯤ ꯑꯗꯨꯅ ꯆꯟꯆꯟꯕꯨ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗꯕꯨ ꯅꯣꯡ ꯉꯥꯟꯕ ꯑꯣꯏꯅ ꯈꯜꯍꯟꯗꯨꯅ ꯃꯍꯥꯛꯅ ꯆꯟꯆꯟꯕꯨ ꯆꯦꯟꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯗꯤꯄꯛꯅ ꯆꯟꯆꯟꯕꯨ ꯊꯦꯝꯗꯨꯅ ꯇꯨꯝꯃꯅꯕ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕꯒꯤ ꯇꯨꯡꯗ ꯆꯟꯆꯟꯅ ꯂꯥꯏꯗꯤ ꯑꯗꯨꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯃꯗꯨꯗ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯗꯤꯄꯛꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯝꯃꯤꯟꯅꯔꯁꯅꯨ ꯈꯟꯗꯨꯅ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯗꯤ ꯑꯗꯨꯒ ꯆꯟꯆꯟꯒ ꯇꯨꯝꯃꯤꯟꯅꯔꯤ꯫ ꯃꯇꯥꯏꯗ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯗꯤꯄꯛꯇꯣ ꯇꯨꯝꯗꯕ ꯃꯈꯩ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯆꯟꯆꯟ ꯑꯃꯗꯤ ꯂꯥꯏꯗꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯣꯏ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯂꯥꯏꯗꯤ ꯑꯗꯨꯅ ꯆꯟꯆꯟꯗ ꯀꯧꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯆꯟꯆꯟꯁꯨ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯗꯤ ꯑꯗꯨꯅ ꯆꯟꯆꯟꯗ ꯆꯟꯆꯟ ꯅꯪꯒꯤ ꯏꯃꯥꯒ ꯕꯕꯥꯒꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯑꯩꯕꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯏ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯃꯗꯨꯗ ꯆꯟꯆꯟꯅ ꯐꯠꯇꯕꯅꯤ ꯃꯣꯏꯗꯤ ꯅꯪꯒ ꯑꯩꯒ ꯁꯥꯟꯅꯕꯁꯦ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏꯗꯤ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯠꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯟꯆꯟꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯣꯐꯤꯌꯥꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯆꯟꯆꯟꯒꯤ ꯐꯨꯔꯤꯠ ꯃꯆꯤꯗ ꯁꯣꯐꯤꯌꯥꯒꯤ ꯐꯨꯔꯤꯠꯅ ꯀꯤꯁꯟꯗꯨꯅ ꯊꯝꯈꯤꯕꯅꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯆꯟꯆꯟꯗ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯜꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯂꯥꯏꯗꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯗꯤ ꯑꯗꯨꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯐꯔꯦ ꯐꯔꯦ ꯅꯪ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯕꯗꯤ ꯑꯩꯒ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯟꯆꯟꯕꯨ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯂꯥꯏꯗꯤ ꯑꯗꯨꯁꯨ ꯄꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯃꯥꯅ ꯂꯥꯏꯗꯤ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤ ꯑꯗꯨꯅ ꯊꯅꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯅ ꯌꯥꯗꯕꯗꯒꯤ ꯂꯥꯏꯗꯤ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯥꯏꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯄꯁꯦ ꯁꯣꯐꯤꯌꯥꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯃꯁꯥ ꯑꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯏ꯫ ꯃꯔꯝꯗꯤ ꯉꯁꯥꯏꯁꯨ ꯂꯥꯏꯗꯤ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯗꯤꯄꯛꯅ ꯂꯪꯊꯣꯛꯂꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯗꯤ ꯑꯗꯣ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯣꯐꯤꯌꯥꯗꯤ ꯂꯥꯏꯗꯤ ꯑꯁꯦ ꯇꯁꯦꯡꯅ ꯕꯨꯠꯅꯤ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯅꯤ ꯂꯥꯏꯗꯤ ꯑꯗꯨꯅꯒ ꯁꯨꯝꯈꯤꯕꯅꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯟꯆꯟ ꯑꯃꯗꯤ ꯂꯥꯏꯗꯤ ꯑꯃꯗꯤ ꯁꯣꯐꯤꯌꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯁꯔꯨꯝ ꯑꯗꯣ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯆꯟꯆꯟꯅ ꯂꯥꯏꯗꯤ ꯑꯗꯨ ꯃꯃꯥꯗ ꯄꯥꯏꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯤ꯫ ꯁꯣꯐꯤꯌꯥꯅ ꯂꯥꯏꯗꯤ ꯑꯗꯨ ꯄꯥꯏꯕꯗ ꯃꯁꯥ ꯑꯗꯣ ꯏꯍꯩ ꯍꯩꯅꯗꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯂꯥꯏꯗꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯗꯤ ꯑꯗꯣ ꯂꯦꯡꯂꯤ ꯂꯦꯡꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯈꯪꯍꯧꯗꯨꯅ ꯂꯥꯏꯗꯤ ꯑꯗꯨꯅ ꯁꯣꯐꯤꯌꯥꯒꯤ ꯈꯨꯕꯤꯗ ꯃꯌꯥ ꯑꯗꯣ ꯀꯥꯊꯣꯛꯇꯨꯅ ꯈꯪꯆꯤꯛ ꯆꯤꯛꯂꯛꯏ꯫ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯏꯗꯤ ꯑꯗꯣ ꯂꯥꯛꯇꯅ ꯂꯪꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯂꯥꯏꯗꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯑꯁꯥꯕꯒꯨꯝ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯗ ꯆꯟꯆꯟꯅ ꯀꯔꯤꯒꯤ ꯂꯥꯏꯗꯤ ꯑꯗꯨ ꯂꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯆꯩꯔꯛꯏ꯫ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯆꯟꯆꯟꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯐꯤꯌꯥ ꯉꯛꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯁꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯈꯨꯝꯖꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯆꯟꯆꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯏꯗꯤ ꯑꯗꯣ ꯈꯨꯟꯒꯠꯂꯤ ꯑꯗꯨꯒ ꯃꯃꯥꯗ
ꯅꯪꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯁꯥꯎꯔꯒ ꯃꯍꯥꯛ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯁꯣꯐꯤꯌꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯐꯃꯨꯡꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯐꯃꯨꯡꯂꯣꯝꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯗ ꯁꯣꯐꯤꯌꯥꯗꯣ ꯀꯤꯔꯛꯂꯗꯨꯅ ꯇꯨꯡꯗ ꯐꯥꯎꯕ ꯑꯣꯟꯊꯣꯛꯇꯕꯤꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯇꯝꯅ ꯒꯝ 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 ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯗꯤꯄꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯗꯤꯄꯛꯇꯨ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯆꯟꯆꯟꯗ "ꯆꯟꯆꯟ, ꯅꯣꯏ ꯕꯕꯥꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯈꯨꯝꯗꯅ ꯂꯥꯏꯙꯤ ꯑꯗꯨ ꯀꯣꯜꯂꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯆꯟꯆꯟꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯤꯔꯨꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯆꯃꯝꯅꯔꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯊꯤꯕ ꯆꯠꯂꯤꯉꯩꯗ ꯆꯟꯆꯟꯅ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯆꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯗꯤꯄꯛꯄꯨ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯛꯇꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯗꯤꯄꯛꯄꯨ ꯀꯧꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯊꯤꯔꯛꯄꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯑꯃꯨꯛ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯤꯔꯛꯄꯗ ꯗꯤꯄꯛꯇꯣ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯐꯝꯃꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ "ꯑꯗꯨꯗ ꯀꯩꯗꯧꯕꯤꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯁꯣꯐꯤꯌꯥꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯇꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯗꯤꯄꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯗꯤꯄꯛꯀꯤ ꯃꯃꯥꯏ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ꯫ ꯏꯃꯨ ꯃꯨꯁꯜꯂꯤ꯫ ꯃꯩꯅ ꯆꯥꯛꯈꯤꯕꯒꯨꯝ ꯄꯨꯡꯀꯥ ꯀꯥꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯩꯈꯨ ꯀꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯁꯣꯐꯤꯌꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯗꯤꯄꯛꯇꯣ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯣꯐꯤꯌꯥꯕꯨ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯣꯐꯤꯌꯥꯅ ꯏꯃꯨꯡ ꯆꯦꯟꯁꯤꯜꯂꯛꯄꯗ ꯗꯤꯄꯛꯁꯨ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯝꯗꯒꯤ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯁꯣꯐꯤꯌꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯥꯈꯠꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯥꯅ ꯃꯄꯥꯟꯗ ꯎꯔꯛꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯅ "ꯑꯩ ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯅꯦ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯆꯟꯆꯟꯁꯨ ꯏꯅꯥꯛꯇ ꯇꯨꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯣꯐꯤꯌꯥꯗꯣ ꯄꯨꯡꯉꯛ ꯉꯛꯅ ꯆꯟꯆꯟꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯕꯗꯨꯗ ꯆꯟꯆꯟ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯏꯙꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯆꯟꯆꯟꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯂꯥꯏꯙꯤ ꯑꯗꯣ ꯀꯣꯜꯂꯒ ꯐꯝꯃꯝꯕ ꯑꯗꯨꯗ ꯁꯣꯐꯤꯌꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯏ꯫ ꯃꯗꯨꯗꯩꯗꯨꯗ ꯗꯤꯄꯛꯅ "ꯍꯩ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯏꯆꯦꯟ ꯆꯦꯟꯈꯠꯄꯗꯧꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦꯃꯤ?" ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯒꯤ ꯁꯣꯐꯤꯌꯥꯅ ꯃꯍꯥꯛꯅ ꯆꯟꯆꯟꯒ ꯂꯣꯏꯅꯅ ꯃꯄꯥꯟ ꯊꯣꯛꯄ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯂꯤꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯆꯤꯛꯂꯛꯄ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯇꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯅ "ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯇꯤ ꯁꯤꯗꯒꯤ ꯅꯪꯅ ꯊꯣꯛꯈꯤꯕꯗꯤ ꯅꯇꯣꯝꯇꯅꯤꯅꯦ꯫ ꯆꯟꯆꯟꯒ ꯂꯥꯏꯙꯤꯒꯗꯤ ꯑꯗꯨꯝ ꯏꯅꯥꯛꯇ ꯂꯩꯍꯧꯏ꯫ ꯅꯪ ꯅꯊꯟꯇꯅꯤ ꯊꯣꯛꯈꯤꯕ꯫ ꯑꯗꯨꯒ ꯅꯪꯅ ꯆꯟꯆꯟꯒ ꯆꯠꯃꯤꯟꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯣꯐꯤꯌꯥꯗꯣ ꯆꯟꯆꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯆꯤꯗ ꯀꯤꯈꯤꯕ ꯂꯪ ꯑꯗꯣ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯂꯪ ꯑꯗꯣ ꯃꯍꯥꯛꯅ ꯀꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯀꯤꯔꯤꯕꯗꯣ ꯆꯟꯆꯟꯒꯤ ꯐꯨꯔꯤꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯃꯆꯤ ꯑꯃꯗꯒꯤ ꯐꯨꯔꯤꯠ ꯃꯆꯤ ꯑꯃꯗ ꯀꯤꯁꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ꯫ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯇꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯗꯤꯄꯛꯇ ꯃꯍꯥꯛꯅ ꯂꯪ ꯑꯗꯣ ꯆꯟꯆꯟꯒꯤ ꯐꯨꯔꯤꯠꯇ ꯀꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯤꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯆꯟꯆꯟꯅ ꯍꯧꯒꯠꯂꯛꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯪ ꯑꯁꯤ ꯆꯤꯡꯂꯛꯄꯗꯒꯤ ꯍꯧꯒꯠꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩ ꯏꯊꯟꯇꯅ ꯂꯪ ꯑꯁꯦ ꯏꯁꯥꯗ ꯀꯤꯁꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯗꯤꯄꯛꯇ ꯏꯉꯛ ꯉꯛꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯁꯣꯐꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ "ꯑꯩ ꯌꯥꯔꯦ, ꯇꯨꯝꯂꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯣꯐꯤꯌꯥꯕꯨ ꯗꯤꯄꯛꯅ ꯇꯨꯃꯤꯟꯅ ꯋꯥ ꯈꯔ ꯍꯥꯏꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯗꯤꯄꯛꯄꯨ ꯅꯝꯗꯨꯅ ꯍꯧꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯗꯤꯄꯛꯅ "ꯀꯔꯤꯅꯣꯅꯦ ꯃꯃꯥ ꯅꯪꯕꯣ? ꯃꯥꯏꯕꯗꯨꯐꯥꯎꯗ ꯍꯧꯒꯠꯂꯝꯈꯤꯔꯣꯏ꯫ ꯑꯁ ꯅꯪ ꯁꯤꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯣꯐꯤꯌꯥꯅ "ꯑꯁ ꯃꯥꯏꯕꯗꯨꯅ ꯍꯧꯒꯠꯂꯒꯅꯦ ꯑꯃꯨꯛ ꯀꯔꯥꯏꯗꯅꯣ ꯆꯠꯇ꯭ꯔꯤꯉꯩꯗ उन्नबिहरुचो अने युमसिद लेब किसलेको असुमना हाइरपद दीपकतो करिगुम्बा खरन खंगनिंग निंगसंगलपगुम
ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯀꯨꯝꯊꯗꯨꯅ ꯃꯍꯥꯛ ꯏꯔꯨꯖ ꯃꯥꯏꯊꯖꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯁꯣꯐꯤꯌꯥꯅ ꯆꯟꯆꯟꯂꯣꯝꯗ ꯌꯦꯡꯉꯛꯄꯗꯗꯤ ꯆꯟꯆꯟ ꯑꯗꯣ ꯂꯥꯏꯙꯤ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯆꯟꯆꯟꯕꯨ ꯇꯨꯝꯕ ꯍꯧꯒꯠꯅꯅꯕ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯆꯟꯆꯟꯗꯤ ꯑꯗꯨꯃꯛ ꯇꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯂꯤ ꯑꯁꯨꯝꯅ ꯆꯟꯆꯟ ꯍꯧꯒꯠꯂꯛꯇꯕ ꯑꯗꯨꯗ ꯆꯟꯆꯟꯕꯨ ꯃꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯍꯧꯗꯣꯛꯅꯅꯕ ꯄꯥꯡꯈꯠꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯕꯥꯜ ꯑꯗꯣ ꯏ ꯉꯥꯛꯇ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯆꯟꯆꯟꯒꯤ ꯃꯌꯥ ꯑꯗꯣ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥꯒꯤ ꯃꯇꯨ ꯈꯔꯁꯨ ꯄꯛꯄꯒꯨꯝꯅ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯆꯟꯆꯟꯕꯨ ꯅꯝꯗꯨꯅ ꯍꯧꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯆꯟꯆꯟꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯃꯥꯗ ꯉꯁꯤ ꯃꯍꯥꯛ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯍꯦ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯄꯒ ꯂꯥꯏꯔꯤ ꯅꯪ ꯉꯔꯥꯡ ꯀꯔꯤ ꯆꯥꯔꯨꯏ ꯅꯆꯤꯟꯕꯥꯜ ꯇꯩꯔꯤꯕꯤꯔꯤꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯁꯨꯝꯅ ꯍꯪꯉꯛꯄ ꯑꯗꯨꯗ ꯆꯟꯆꯟꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯩ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯟꯆꯟꯗ ꯅꯪꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯂꯥꯏꯔꯤ ꯑꯁꯦ ꯊꯥꯡꯅ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯃꯩ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯟꯆꯟꯗ ꯀꯤꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯆꯟꯆꯟꯗꯣ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯌꯥꯝꯅ ꯈꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯙꯤꯁꯦ ꯊꯥꯡꯅ ꯃꯀꯛ ꯃꯀꯛ ꯍꯦꯛ ꯀꯛꯄꯗ ꯅꯪꯁꯨ ꯑꯩꯅ ꯉꯛꯇꯣ ꯀꯛꯊꯠꯂꯒ ꯏ ꯊꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯟꯆꯟꯗꯣ ꯃꯃꯥꯅ ꯄꯥꯝꯂꯤꯕꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯆꯟꯆꯟꯒꯤ ꯃꯃꯥ ꯁꯣꯐꯤꯌꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯗꯤꯄꯛꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯛꯇꯣ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯀꯣꯛ ꯑꯗꯣ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯟꯆꯟꯅ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯇꯝꯂꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯗꯤꯄꯛꯅ ꯑꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯤꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯃꯥꯏꯕ ꯚꯩꯒ ꯍꯣꯏꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯩ ꯐꯤꯔꯣꯟꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯑꯗꯨꯒꯅꯦ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯅꯝꯗꯨꯅ ꯁꯦꯟꯅꯧꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯗꯤꯄꯛꯇꯣ ꯑꯃꯥꯏꯕ ꯚꯩꯒꯕꯨ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯠꯈꯤꯕꯗꯨ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯁꯣꯐꯤꯌꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤ ꯗꯤꯄꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯣꯐꯤꯌꯥꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯆꯟꯆꯟꯗꯣ ꯂꯥꯏꯙꯤ ꯑꯗꯨ ꯄꯝꯗꯨꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯆꯤꯟꯕꯥꯜ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯉꯥꯡ ꯇꯩꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯁꯣꯐꯤꯌꯥꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯣꯐꯤꯌꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯑꯁꯨꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯃꯥꯏꯕ ꯇꯥꯟꯅꯒꯦ ꯇꯧꯔꯤꯕ ꯅꯈꯣꯏꯅ ꯃꯥꯏꯕꯗ ꯍꯦꯛ ꯍꯥꯏꯗꯣꯛꯂꯕ ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩꯅ ꯇꯨꯝꯅꯅꯕ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯣꯏ ꯆꯥꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯣꯐꯤꯌꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯗ ꯄꯥꯏꯔꯤꯕ ꯂꯥꯏꯙꯤ ꯑꯗꯣ ꯁꯣꯐꯤꯌꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯂꯥꯏꯙꯤ ꯑꯗꯣ ꯆꯟꯆꯟꯗꯒꯤ ꯃꯨꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯄꯥꯏꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯁꯣꯐꯤꯌꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯑꯣꯏꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯈꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯗ ꯃꯌꯥꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯈꯤ ꯆꯩꯅꯥ ꯑꯗꯨꯅ ꯁꯣꯐꯤꯌꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯕ ꯑꯗꯨꯗ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯅꯣ ꯁꯣꯐꯤꯌꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯁꯣꯐꯤꯌꯥꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯆꯟꯆꯟꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯆꯟꯆꯟꯅ ꯆꯤꯛꯈꯤꯕꯒꯤ ꯏꯅ ꯄꯨꯡꯉꯥꯡ ꯇꯩꯔꯤꯕ ꯑꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯎꯍꯜꯂꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯂꯥꯏꯙꯤ ꯑꯗꯨ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯑꯃꯅꯤ ꯍꯩ ꯅꯈꯣꯏ ꯈꯔ ꯆꯪꯗꯨꯅ ꯆꯟꯆꯟꯗꯣ ꯐꯥꯅꯕ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯨꯝꯊꯪꯅꯔꯤꯕ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯟꯆꯟꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯆꯟꯆꯟ ꯑꯗꯣ ꯐꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯁꯣꯐꯤꯌꯥꯗ ꯆꯟꯆꯟꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯗꯨꯗꯤ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯍꯦꯛ ꯆꯠꯄꯅꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯈꯔ ꯑꯃꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯄꯨꯈ꯭ꯔꯤꯗꯁꯨ ꯂꯩꯍꯧꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯄꯥꯎ ꯇꯝꯅꯔꯤ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯟꯆꯟꯕꯨ ꯃꯍꯥꯛ ꯃꯁꯥ ꯌꯧꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯊꯤꯕ ꯅꯨꯄꯥ ꯑꯃꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ಲಾꯎꯔꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ಲಾꯎꯔꯒ ꯆꯦꯟꯊꯣꯔꯛꯂꯤꯕꯗꯨꯕꯣ ꯐꯥꯕ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯉꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯍꯧꯏ
ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯆꯦꯟꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯟꯆꯟꯅ ꯂꯩꯍꯧꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯂꯤ ꯆꯟꯆꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯏꯁꯨꯛ ꯁꯨꯛꯏ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯆꯟꯆꯟꯕꯨ ꯅꯝꯗꯨꯅ ꯐꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯈꯣꯠꯇꯠꯆꯕꯒꯤ ꯏ ꯉꯥꯛꯇ ꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯆꯟꯆꯟꯕꯨ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯗꯨꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯆꯟꯆꯟꯅ ꯑꯗꯨꯝꯅ ꯂꯥꯎꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯑꯩ ꯑꯉꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯒꯦ ꯑꯩꯉꯣꯟꯗ ꯀꯅꯥꯃꯠꯇꯅ ꯌꯦꯠꯂꯛꯂꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎ ꯈꯣꯡꯂꯤ ꯑꯗꯨꯝꯅ ꯆꯟꯆꯟꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯤ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯐꯤꯌꯥꯕꯨ ꯃꯌꯥꯝꯅ ꯐꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯂꯥꯛꯅ ꯐꯥꯅ ꯇꯧꯔꯤꯉꯩ ꯆꯟꯆꯟꯒꯤ ꯃꯄꯥ ꯗꯤꯄꯛꯇꯣ ꯑꯃꯥꯏꯕ ꯕꯩꯒꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨꯗ ꯆꯟꯆꯟꯗꯤ ꯌꯥꯝꯅ ꯁꯥꯎꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯁꯦ ꯆꯪꯍꯜꯂꯛꯀꯅꯨ ꯃꯍꯥꯛ ꯆꯪꯂꯛꯂꯕꯗꯤ ꯑꯉꯥꯡ ꯑꯁꯤ ꯍꯤꯡꯂꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯕꯩꯒꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯟꯆꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯩꯒ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯉꯥꯡ ꯑꯁꯤꯅ ꯄꯥꯏꯔꯝꯕ ꯂꯥꯏꯙꯤ ꯑꯗꯨꯗꯤ ꯎꯗꯦ ꯂꯥꯏꯙꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯂꯥꯏꯙꯤ ꯑꯃꯁꯨ ꯋꯥꯠꯂꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯍꯪꯉꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯑꯉꯥꯡ ꯑꯁꯤꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯤꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯂꯥꯏꯙꯤ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯂꯥꯏꯙꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯙꯤ ꯑꯗꯣ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯂꯥꯏꯙꯤ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯊꯤꯒꯗꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯀꯣꯏꯁꯟꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯊꯤꯒꯗꯕꯅꯤ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯩꯒꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯏꯉꯛꯉꯛꯏ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯦꯟꯈꯤꯗꯅꯕ ꯐꯥꯒꯗꯧꯔꯤꯕꯅꯣ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯄꯥꯟꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯉꯛꯉꯛꯏ ꯑꯗꯨꯕꯨ ꯈꯔ ꯑꯃꯅꯗꯤ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕꯅ ꯌꯥꯝꯅ ꯀꯤꯅꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯊꯤꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯇꯥꯕꯗ ꯂꯥꯛꯈꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯑꯁꯨꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯛꯄꯗ ꯆꯟꯆꯟ ꯍꯣꯏꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯒꯗ ꯂꯥꯏꯙꯤ ꯑꯗꯣ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯄꯥꯛꯊꯗꯨꯅ ꯀꯥꯡꯈꯗꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯏꯙꯤ ꯑꯗꯣ ꯃꯃꯤꯠ ꯏꯔꯪ ꯂꯪꯈꯠꯂꯒ ꯀꯥꯡꯒ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯊꯤꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯃꯇꯨꯡ ꯍꯟꯗꯨꯅ ꯃꯍꯥꯛ ꯁꯤꯠ ꯁꯤꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎꯄꯗꯨꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇꯕ ꯃꯈꯩ ꯀꯥꯡꯈ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯂꯩ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯐꯃꯨꯡ ꯑꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯧꯒꯠꯂꯒ ꯆꯦꯞꯈꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨꯕꯗꯗꯤ ꯂꯥꯏꯙꯤ ꯑꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯂꯥꯏꯙꯤ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯀꯥꯡ ꯑꯁꯤꯗ ꯂꯩꯍꯧꯔꯕꯅꯤ ꯃꯥꯅ ꯃꯃꯤꯠ ꯏꯔꯪ ꯂꯪꯉꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯣ ꯑꯩ ꯎꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯀꯤꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯤ ꯄꯥꯎ ꯑꯗꯣ ꯇꯥꯕꯗ ꯃꯌꯥꯝꯅꯁꯨ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯥ ꯑꯗꯣ ꯊꯣꯡ ꯂꯣꯟꯁꯤꯟꯅꯅꯕ ꯍꯥꯏꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯀꯥ ꯑꯗꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯑꯣꯠꯈꯥꯏꯗꯨꯅ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯀꯥ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯂꯩꯕ ꯇꯦꯕꯜ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯏꯙꯤ ꯑꯗꯣ ꯄꯥꯛꯊꯗꯨꯅ ꯅꯞꯂꯒ ꯂꯩꯔꯤꯕꯗꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯎꯔꯛꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯇꯩꯗꯁꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯣꯏꯁꯤꯟꯗꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯐꯥꯅꯕ ꯍꯣꯠꯅꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏꯙꯤ ꯑꯗꯣ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯥꯏꯙꯤ ꯑꯗꯣ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯑꯃꯥꯏꯕ ꯑꯗꯣ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯦ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯁꯣꯏꯔꯦ ꯂꯥꯏꯙꯤ ꯑꯗꯣ ꯑꯗꯨꯝꯅ ꯐꯥꯒꯗꯕ ꯅꯠꯇꯦ ꯆꯠꯂꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯀꯥ ꯑꯗꯨꯗꯒꯤ ꯃꯔꯤ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯃꯄꯥꯟꯗ ꯃꯔꯤ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝꯅꯃꯔꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏ ꯂꯥꯏꯙꯤ ꯑꯗꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥꯅ ꯍꯧꯖꯤꯛꯇ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯩ ꯊꯣꯛꯄ ꯇꯧꯍꯧꯔꯒꯦ ꯆꯠꯂꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ
Ai, kadaidaginoने aidi angang asi thadokpa yadribanine yamna thuna changu amaiba adusu mobile lorunu laidi ato yamna thuna puthorkadabani hojik asam harakpadagi mayamna khangli changlakthiba amaiba do asengba nati laidi aduna mayamda michang tawduna uhanba amaibani haibase khanglakhi masidagi mayamna laidi ado asamba laidi nati aduna mayam changduna pharasi hadamukti maiba lakera maibi lakera amata mawal lorugum si haina duna imngotu changlakli asomna imung adu sanglaga ka adu de jingpadadi laidi ado lairamdri masidagi makoina yum madugi manungta thiba yaba thirabasu laidi adu di adumak phangdri masidagi makoi tholaktuna amaiba adu da laidi adu imungda lairamdre haiduna pauk tamli masidagi amaiba aduna yamna sauna ya ikut chalmlaba mar kayada layana thokliba phai khangani dana adubudi fare mayam hꯧꯖꯤꯛꯇꯤ ꯂꯥꯏꯙꯤ ꯑꯗꯨ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯕꯅꯤꯅ ꯇꯞꯅ ꯏꯪꯅ ꯀꯣꯟꯅ ꯐꯥꯔꯁꯤ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯆꯟꯆꯟꯗ ꯆꯪꯂꯤꯕ ꯑꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯂꯩꯇꯥꯏꯅꯁꯤ ꯏꯕꯨꯡꯉꯣ ꯗꯤꯄꯛ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯄꯣꯠꯆꯪ ꯆꯩꯖꯪ ꯈꯔ ꯂꯥꯡꯁꯤ ꯁꯥꯕ ꯂꯥꯏꯙꯤꯕꯤ ꯑꯃ ꯊꯧꯔꯥꯡ ꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯩꯒꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯂꯥꯏꯙꯤ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯆꯟꯆꯟꯗ ꯆꯪꯂꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯅꯅꯕ ꯑꯃꯥꯏꯕ ꯕꯩꯒꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯟꯆꯟꯗꯤ ꯃꯁꯥ ꯑꯗꯣ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯂꯛꯏ ꯑꯗꯨꯒ ꯆꯩꯅꯥ ꯐꯥꯎꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯆꯟꯆꯜꯒꯤ ꯈꯣꯟꯖꯦꯜꯅ ꯑꯃꯨꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯨꯄꯨ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯥꯅ ꯆꯠꯊꯔꯤꯕ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯗꯨꯃꯛ ꯂꯥꯏ ꯁꯣꯟꯗꯨꯅ ꯆꯠꯊꯔꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯁꯣꯝꯗ ꯆꯟꯆꯟꯒꯤ ꯃꯁꯥꯗ ꯆꯪꯂꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗꯨꯅ ꯆꯟꯆꯟ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯣꯐꯤꯌꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯈꯠꯇꯨꯅ ꯑꯃꯥꯏꯕ ꯕꯩꯒꯗ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏꯗ꯭ꯔꯥ ꯏꯆꯥ ꯑꯁꯤ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯗꯨꯅ ꯀꯞꯆꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯩꯒ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯨꯔꯨꯝ 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 ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯥꯏꯙꯤ ꯑꯗꯨꯗ ꯑꯃꯨꯕ ꯂꯪꯒꯨꯝ ꯑꯃꯅ ꯀꯣꯌꯦꯠ ꯌꯦꯠꯁꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯝꯂꯒ ꯂꯥꯏꯙꯤ ꯑꯗꯣ ꯂꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯏꯟꯅꯔꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯥꯏꯙꯤ ꯑꯗꯣ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯆꯣꯡꯖꯣꯡ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯈꯣꯏꯔꯝꯂꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯂꯥꯏꯙꯤ ꯑꯗꯣ ꯑꯃꯥꯏꯕ ꯕꯩꯒꯅ ꯃꯉꯛ ꯊꯗꯠꯂꯤ ꯑꯗꯨꯒ ꯈꯥ ꯋꯥꯡ ꯂꯪꯊꯣꯛꯈ꯭ꯔꯤ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯕꯩꯒꯗꯣ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯆꯟꯆꯟꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯕꯩꯒꯅ ꯆꯟꯆꯟꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯕꯩꯒꯅ ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯆꯥꯍꯩꯗꯕ ꯈꯔ ꯆꯥꯈ꯭ꯔꯦ ꯃꯗꯨ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯌꯥꯈꯤꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕꯩꯒꯅ ꯈꯨꯗꯣꯝꯕꯤꯒ ꯈꯨꯕꯤꯒꯗꯣ ꯇꯤꯡꯊꯣꯛꯏ ꯑꯗꯨꯒ ꯃꯇꯣꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯕꯩꯒꯅ ꯆꯟꯆꯟꯒꯤ ꯊꯥꯖꯤꯟꯗ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤ ꯑꯗꯨꯒꯅ ꯅꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯆꯟꯆꯟ ꯑꯗꯣ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯋꯥꯊꯣꯔꯛꯈꯤ ꯃꯍꯥꯛꯅ ꯋꯥꯊꯣꯔꯛꯄꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯒꯤ ꯃꯆꯦꯠ ꯈꯔ ꯋꯥꯊꯣꯔꯛꯏ ꯑꯗꯨꯒ ꯎꯆꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯈꯔ ꯑꯃꯁꯨ ꯋꯥꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟ ꯑꯁꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ kaya ꯆꯥꯔꯨꯔꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕꯩꯒꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯇꯦꯡꯅ ꯑꯣꯠꯊꯣꯛꯍꯜꯂꯕ ꯃꯇꯨꯡ ꯆꯟꯆꯟ ꯑꯗꯣ ꯂꯩꯋꯥ ꯑꯃꯨꯛ ꯁꯣꯟꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯟꯆꯟꯗꯣ ꯒ꯭ꯌꯥꯟꯃꯛꯇꯤ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯁꯤꯜꯂꯒ ꯁꯥꯡꯅ ꯑꯃꯨꯛ ꯍꯣꯟꯇꯣꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯕꯩꯒꯅ ꯌꯥꯔꯦ ꯄꯨꯡꯇꯦꯡ ꯇꯦꯡꯂꯦ ꯁꯨꯝꯗꯧꯔꯣ ꯑꯉꯥꯡꯁꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯐꯠꯇꯕꯅ ꯆꯦꯜꯂꯨꯕꯅꯤꯅ ꯃꯁꯥꯁꯦ ꯑꯅꯝ ꯃꯍꯥ ꯈꯔ ꯆꯨꯈꯤꯅꯤ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯃꯍꯥꯛꯄꯨ ꯄꯣꯊꯥꯍꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕꯩꯒꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯆꯟꯆꯟꯄꯨ ꯐꯃꯨꯡꯗ ꯍꯤꯞꯍꯟꯗꯨꯅ ꯄꯣꯊꯥꯍꯟꯅꯅꯕ ꯃꯄꯥ ꯗꯤꯄꯛꯅ ꯁꯦꯝ ꯁꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯆꯦꯞꯀꯠꯇꯨꯅ ꯊꯝꯈꯤꯕꯗꯣ ꯃꯌꯥꯝ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯂꯤ ꯃꯁꯤꯗꯒꯤ ꯆꯟꯆꯟꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯟꯗꯨꯅ ꯄꯣꯊꯥꯍꯟꯈꯤ ꯃꯅꯥꯛꯇ ꯃꯃꯥ ꯁꯣꯐꯤꯌꯥꯁꯨ ꯃꯆꯥ ꯆꯟꯆꯟꯕꯨ ꯀꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ
ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯃꯥꯏꯕ ꯕꯩꯒꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯗꯁꯨ ꯗꯤꯄꯛꯅ ꯁꯣꯐꯤꯌꯥꯗ ꯑꯉꯥꯡꯗꯨ ꯑꯩ ꯁꯦꯟꯅꯍꯧꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯁꯤꯜꯂꯨꯁꯨ ꯍꯥꯏꯕꯗꯒꯤ ꯁꯣꯐꯤꯌꯥꯗꯣ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯟꯆꯟ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ ꯁꯣꯔ ꯍꯣꯜꯂꯤ ꯁꯤꯗ꯭ꯔꯤ ꯍꯥꯏꯕꯇꯅꯤ ꯃꯍꯥꯛ ꯁꯦꯒ ꯃꯥꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ ꯁꯣꯝꯗ ꯁꯣꯐꯤꯌꯥ ꯑꯃꯗꯤ ꯗꯤꯄꯛꯇꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯐꯤꯌꯥꯅ ꯗꯤꯄꯛꯇ ꯀꯔꯤꯅꯣ ꯏꯆꯥ ꯆꯟꯆꯟꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯣꯏ ꯃꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯗꯥꯛꯇꯔꯗ ꯄꯨꯁꯤꯔꯣ ꯍꯩ ꯗꯥꯛꯇꯔꯗ ꯄꯨꯈꯤꯒꯨꯝꯁꯤ ꯉꯁꯤ ꯑꯍꯤꯡꯁꯤꯗꯪꯒ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒꯅꯦ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅꯣꯗꯣ ꯈꯟꯅꯁꯤ ꯉꯁꯥꯏ ꯑꯃꯥꯏꯕꯅꯁꯨ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛ ꯏꯅꯝ ꯅꯝꯈꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯏꯟꯖꯥꯡ ꯁꯦꯝꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯣꯝꯗꯒꯤ ꯆꯟꯆꯟꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯁꯝꯈꯣꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ